Yengbiribi Chinau Singbu Ahan Mamutari Kai Komnabugulin in a Taram Nokcheri, Nasidi Mam give from the Saudi Arabia Hariba country Sigimaramda, interesting fake Karapudun luxury, Aina Hibadang with the pronunciation the contact Tamadi points the Soikibulan Kibu Yarab Semta Unabitanzado, Bibu Hibo from Setamjari, Faria do the video Sihonabutazerege. Saudi Arabia officially the Kingdom of Saudi Arabia KSA Asia continent gi Maningrom Thangba Sarukta Labour country Amani Habidi Saudi Arabia se Western Asia gi country amani habani country asine Arabian Peninsula gi asoba saruk kan li Peninsula habadi asoba lam gi saruk samnaba ising da thindokpa lam ising na maikai ayamba question ba lam habani Arabian Peninsula da yawba saruk oiba country sing adudi Kuwait, Saudi Arabia, Bahrain, Qatar, United Arab Emirates, UAE, Oman amadi Yemen ni Masidagi khangba ngamle madudi Arabian Peninsula asida country taret yawi haina natraga Arabian Peninsula asi country taret na punsinduna sembani haina Saudi Arabia na Peninsula asi gi saruk manga thopgi mari gi mafam kanli haibedi Peninsula asi gi saruk 80% gi lam amadi Saudi Arabia country gi oi habani Saudi Arabia gi west haibedi maningom da Red Sea lay or Saudi Arabia gi maningom da Red Sea ga border share tawi magi awang or north lom da Jordan, Iraq, amadi Kuwait hariba country ahum siga border share tawi country asigi east or mamanglomda the Persian Gulf quarter amadi United Arab Emirates ka border share tawi Saudi Arabia gi south or makharam da Yemen country ka border share tawi aduga magi south east or makha mamanglomda na Oman hariba country asiga border share tawi Saudi Arabia gi northwest lomda laiba Gulf of Aqaba na country asibu Egypt country dagi separate tawi Gulf haibadi akut puluna sangna chekhai ba kangfal gi saruk ta changlapa ising ipak ki saruk haibani Red Sea amadi Persian Gulf haiba ising ipak anisimaka coastline laiba country asi Saudi Arabia khakani Saudi Arabia gi capital asi Riyadh ni aduga Riyadh asi country asi ki khwaidi ki chawa city ni Mecca amadi Medina haiba asi Islam religion gi holiest city ni amadi haiba city ani asi Saudi Arabia dele holiest haibadi Laigi lining Laisholgi oi Bahabani. Country asigi official language na Arabic ni. Country asigi religion na Makoki upon population gi 93.0% Islam ni amadi Islam ase Makoi country gi official religion ni 4.4% amana Christianity chali 1.1% amana Hinduism chali 0.7% amana religion amata chatti hari aduga 0.3% amana Buddhism chali hari Saudi Arabia gi total land area se approximately 21,49,690 square kilometer ni Asia gi oina fifth largest country ni Arab world gi oina second largest country ni aduga Western Asia amadi Middle East gi oina khwaidi chawba country ni Worldometer elaboration of the latest United Nations data gi matungina Saudi Arabia gi current population is January 22 2023 da 3,61,97,077 ni amadi hariba masing asi world abunba population gi 0.45% ni country asigi currency na Saudi Riyal SR or SAR ni 1 Saudi Riyal asi 21.63 Indian Rupee INR ga mane hariba value asi 23rd January 2023 gi matungina ni haning lebedi value si Indian Rupee INR dagi Saudi Riyal na heli habeni country asigi driving sign na right ni aduga calling code or dialing code na +966 ni Saudi Arabia gi government asi unitary Islamic absolute monarchy ni samna harabada country asi ningthau panba leibak ni amadi makoi gi ningthau aduna magi masagi right or power the rule tawi aduga government asi Islamic law da based of government amani Housing oiriba makoi country gi king asi Salman bin Abdulaziz Al Saud ni magi popagi chahina 31st December 1935 ni ningthau khubam pairak pagi chahina 23rd January 2015 dagi ni mak asi Saudi Arabia gi founder King Abdulaziz ki 25 or kun ga manga suba machani country asi gi housing oiriba crown prince amadi laibak asi gi prime minister gi su fam pairiba sina Muhammad bin Salman Al Saud ni magi popagi chahina 31st August 1985 country asigi crown prince oirakpana 2017 dagina present ni aduga prime minister gi from pairapana 2022 dagina present ni magi King Salman bin Abdulaziz Al Saud ki taret suba machani amadi country asigi future king oirakadaba prince ni World asida paisa khwaidigi paiba royal family singi marakta Saudi Arabia gi royal family su amani makoi gi net worth asi chawragna 2023 gi matungina 1.4 trillion muk oigini aduga makoi gi main source of income asi
oil or thauni hairi Saudi gi royal family asi luxury di hingi paisa adugi metik paiba maramna crown prince Mohammed bin Salman na $450 million piba Da Vinci painting $300 million piba a friend setu amadi yachts $500 million piba leiduna mogoi country da puraki hairi Forbes magazine da Saudi gi crown prince Mohammed bin Salman asi world gi quite powerful oiba people singi marakta list nipan subadi yawi Royal family asigi maramda khwaidigi fazadaba makoigi history de lehogadaba wari ma haragadi Princess Michelle gi wari ni Princess Michelle bin Fahd Al Saud hariba nupi asi Saudi gi Saud family gi princess amani ningthong macha nupi ni mahal se 1958 da poki aduga July 15 1977 da sikhi Princess asi yum palaba matung divorce tawga nupa aga magung nungsinarki adubu makoigi royal family na magi relationship adubu yarong khide Mana hotel amada chatuna tumina magi nungsinari nupa adugu unaki makoigi family na faki amadi miyam mamangda puthokduna mabu nongmaina kaptuna hatki mana sikhi ba hatki mamatungduna magi chehi ase 19 years ni hariba education asigi maramda documentary film ama 1978 da puthoroki adubu hiram asigi maramda amadi film asibu namdana losin kinaba mahan kinaba honabada royal family asina $500 million mu tingki hairi Saudi royal family ga Bin Laden family ga achet pa mari lene 2011 da Saudi prince amana Saudi Bin Laden group da Jeddah Tower haiba world gi ona khwai gi wang sagada ba tower 1 km wangada ba tower asibu sanaba $1.23 billion gi contract piki adubu haiba tower si COVID-19 pandemic lakpadagi loisinba ngamdri amuk hana loisinama makhatana chathari hairi Saudi gi miyoi haibadi Saudis loinamak makhoi gi country da leite miyamana mapalam da lei hairi anambana Saudi sing asi North America South America amadi atopa Arab country sing da su lei hairi Saudi gi society da witchcraft posem jadu tawba laiwa tawba mahi tawba si serious crime ne haina lawne Harry Potter book asi country asi da thingi makhoi gi country da hariba thawong asi tawrambada fanaba police ki tongan ba unit ma semduna thammi hari maduri anti witchcraft action unit ni hari Saudi gi milo na mamakoi gi traditional dress adum setuna leite country asigi pakhang amagi firol hapam upuda t-shirt amani jeans leiba soidana thengnagani except ultra religious oba migi natana traditional dress asi makoi gi formal oba thawda wathok sing de senai atopa matam deri mi anamana western gi jeans amadi t-shirt sing seli hari Baby camel or camel macha gi meat or sadong ase country asida special oba meat oina chani mau khwaiti gi leibsi 6 month dagina 1 year fawda leiba camel macha ni hari The Kaaba hariba se Islam gi holiest oiba amadi Islam gi yamna maru oiba mosque amagi center ni hariba cube asi limestone marble amadi rock na sai hari Kaaba na leiriba mosque adugi mamingna Saudi Arabia gi Mecca da leba Masjid Al Haram dani The Prophet Mosque hariba se country asigi Medina hariba city is the amadi mosque asi Prophet Muhammad na sarambani amadi magi tum mongfam asi hariba mosque asi da lei hari mosque asi su Islam religion gi yamna maru oiba mosque ni Saudi Arabia da thau se yamna marang kaina fangi world gi oina matam khara leading oil exporter oirami amadi hariba asi October 2013 dagi hongki amadi hoji US na world gi oina largest oil exporter oiki world gi khwai gi chawba camel market asi country asigi Riyadh hariba mafam asida lei nomada market asida camel masing chama dagi hena yoli hairi digital technology gi lamda Saudi asi world gi leader orakpa yana leiriba country amani makui government na 5G machine learning the internet blockchain robotics amadi artificial intelligence da paisa adugi matik chawna invest tawi hari Saudi Arabia gi land area gi 1.45% khak arable oi habidi lau singu yai habani aduga 95% amadi desert natragana semi desert ngakta oi hari country asida desert manga lei ani khak maming palabada Rab Al Khali the empty quarter the Nafut Al Khabir the Great Nafut Desert ni aduga amana country asida river amata leite hari world gi khwaidigi wangba water fountain asi Saudi Arabia da lemamingna King Fahd fountain ni ising kakhatpagi awang mana 260 meter or 153 feet ni world gi second tallest water fountain na Seoul South Korea da lei magi ising kakhatpagi awang mana 202 meter or 663 feet ni King Fahd fountain asi Guinness World Record ta highest water fountain in the world ni haina maming chanduna thami world gi khwaidigi chawba desalination plant asi Saudi Arabia da le mamingna
एल्जुबेलनी डिसैलिनेशन हाइबदी सी वाटर और समुद्र की थुमी चेनब इसिंगदगी थुम अमदी अतोपा मिनरल सिंग लौथोक्तुना थुमी चेनदब इसिंग और फ्रेश वाटर ओंथोपगी प्रोसेस अदुबनी सऊदी अरेबिया की नेशनल रिसोर्सेस असी पेट्रोलियम नेचुरल गैस आयरन और गोल्ड अमदी कॉपर ने कंट्री असी हौजिफाबगी ओइना प्रोविंसेस 13 थोकना खाइदोई प्रोविंस खुदिमा गवर्नर अममना एडमिनिस्टर तौई हाइरी सऊदी की नेशनल एनिमल असी केमल ने अदुगा नेशनल स्पोर्ट ना सॉकर फुटबॉल ने सऊदी अरेबिया की वेस्ट लोम द रेड सी लई कंट्री असी की रेड सी की कोस्टलाइन की इसिंग पांगपाल की असांग बसी चौराकना 1760 किलोमीटर ने अदुगा कंट्री असी की ममांगलोम द लेबा पर्सन गल्फ नत्रग अरेबियन गल्फ द लेबा कोस्टलाइन असांग बसी चौराकना 560 किलोमीटर नि समुद्र मपाल की असांग बसी 2000 किलोमीटर हेन सांगबा मरमना कंट्री असिदा फजरबा बीच कया अमा लई ममिंग खरा पलबदा इमुलस बीच इंडिगो बीच एल्फंटर बीच उकर बीच असिना चिंगबनी येंबिरबे चनाउसिंग ngasi ki video subu kamdobge habdu comment tawbiramo video subu like share tawbiramo amadi channel asibu nungsibiduna subscribe tawbiramo matungda sunu araba topic amamu buduna laksege ngasi gidi mayam gi mafam dagi kainena biya thangni jeri